ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄ꯭ꯔꯕꯤꯟ ꯊꯣꯉꯥꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯋꯥꯔꯤ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯤ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯑꯋꯥ ꯄꯣꯊꯥꯅꯤꯡꯕ ꯃꯌꯥꯝꯗꯣ ꯃꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯏꯅꯥꯎ ꯄ꯭ꯔꯕꯤꯟꯒꯤꯁꯤ ꯑꯩꯈꯣꯏ 48.5K ꯌꯧꯔꯦ ꯃꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯊꯨꯕ ꯃꯇꯝꯗ 50K ꯌꯧꯔꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯤꯞ ꯋꯦ ꯑꯃꯁꯨ ꯇꯧꯖꯒꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯏꯅꯥꯎ ꯄ꯭ꯔꯕꯤꯟꯒꯤ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔ ꯋꯥꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯋꯥꯔꯤꯁꯤꯒꯤ 12ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯌꯥꯅꯤ ꯌꯥꯔꯣꯏ ꯃꯈꯣꯏ ꯃꯁꯦꯟ ꯄꯪꯍꯥꯏꯇ ꯍꯥꯏꯅꯤ ꯊꯦꯝꯕ ꯍꯥꯏꯕ ꯃꯥꯏꯕꯁꯦ ꯑꯐꯥꯎꯕ ꯑꯍꯩꯕ ꯃꯥꯏꯕꯅꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯑꯃꯥꯏꯕꯤ ꯂꯛꯇꯅ ꯊꯦꯡꯅꯨꯕꯤ ꯑꯃꯥꯏꯕꯤꯁꯨ ꯃꯥꯏꯕꯤ ꯁꯤꯂꯣꯟ ꯈꯪꯕꯗ ꯃꯆꯥ ꯃꯁꯨ ꯁꯦꯝꯕꯗ ꯃꯆꯨ ꯇꯥꯕ ꯃꯥꯏꯕꯤꯅꯤ ꯎꯔꯤꯔꯩ ꯍꯥꯏꯕꯤ ꯃꯥꯏꯕꯤ ꯂꯩꯅꯥꯎ ꯇꯥꯕꯤꯁꯤ ꯃꯥꯒꯤ ꯑꯅꯧꯕ ꯃꯆꯥ ꯃꯅꯥꯏꯅꯤ ꯇꯧꯕꯇꯕꯨ ꯌꯥꯝ ꯅꯧꯔꯤ ꯃꯥꯏꯕꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯎꯔꯤꯔꯩ ꯃꯁꯛ ꯐꯖꯩ ꯂꯦꯝꯃꯤ ꯏꯪꯉꯤ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯖꯒꯣꯏ ꯁꯥꯕꯗ ꯀꯌꯥ ꯈꯨꯠꯂꯣꯏꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜꯗꯤ ꯇꯝꯅ ꯉꯝꯖꯕꯤꯅꯤ ꯃꯥꯒꯤ ꯁꯩꯌꯦꯛ ꯁꯩꯗꯥ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯇꯣꯉꯥꯜꯂꯤ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯔꯥꯁꯤ ꯂꯩ ꯃꯤꯅ ꯇꯥꯅꯤꯡꯉꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯃꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯊꯛ ꯑꯃꯗꯤ ꯃꯈꯥ ꯇꯥꯕꯁꯤꯡꯅ ꯆꯥꯜꯂꯤ ꯃꯥꯏꯕ ꯊꯦꯝꯕꯅ ꯃꯥꯕꯨ ꯅꯨꯔꯥꯕꯤ ꯁꯥꯍꯟꯅꯤꯡꯉꯤ ꯉꯥꯡꯈꯩ ꯉꯥꯡꯅꯔꯛꯄꯗ ꯑꯔꯣꯏꯕꯗꯗꯤ ꯊꯦꯝꯕꯅ ꯇꯛꯄꯗ ꯊꯦꯛꯅꯨꯕꯤꯁꯨ ꯌꯥꯔꯦ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯎꯔꯤꯔꯩꯕꯨ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯕꯨꯙꯧ ꯈꯣꯔꯤ ꯐꯥꯕ ꯍꯔꯥꯎꯕꯁꯤꯗ ꯊꯧꯒꯜ ꯌꯥꯎꯕ ꯐꯪꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯃꯇꯝꯁꯤꯗ ꯂꯩꯔꯦꯟꯒꯤ ꯃꯙꯧ ꯋꯥꯡꯊꯣꯏꯕ ꯄꯦꯅꯥ ꯈꯣꯡꯕ ꯃꯥꯏꯕ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯇꯥꯡꯈꯨꯜꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯁꯥꯏ ꯇꯥꯡꯈꯨꯜ ꯁꯥꯕꯗ ꯃꯃꯤꯡ ꯆꯠꯂꯤ ꯋꯥꯡꯊꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯕ ꯊꯦꯝꯕꯅ ꯅꯦꯛꯂꯨꯔꯦ ꯋꯥꯡꯊꯣꯏꯕꯁꯨ ꯃꯊꯛ ꯊꯣꯡꯕ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯊꯦꯝꯕꯅ ꯍꯥꯏꯕꯗꯒꯤ ꯌꯥꯔꯦ ꯍꯟꯗꯛ ꯏꯕꯨꯙꯧ ꯈꯣꯔꯤ ꯐꯥꯕ ꯍꯔꯥꯎꯕꯁꯤꯗ ꯃꯥꯅ ꯇꯥꯡꯈꯨꯜ ꯁꯥꯔꯒ ꯅꯨꯔꯥꯕꯤꯅ ꯎꯔꯤꯔꯩꯅ ꯁꯥꯕ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯂꯩꯁꯥꯕꯤꯅꯤ ꯎꯔꯤꯔꯩꯗꯤ ꯑꯃꯔꯣꯝꯗ ꯋꯥꯡꯊꯣꯏꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯅꯤꯁꯦ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯩ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯅ ꯄꯔꯤꯡ ꯀꯥꯏꯗꯅ ꯆꯠꯂꯤ ꯋꯥꯡꯊꯣꯏꯕ ꯑꯃꯗꯤ ꯎꯔꯤꯔꯩ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯤ ꯅꯨꯔꯥꯕꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯋꯥꯡꯊꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯅꯣꯡꯂꯩꯁꯪꯅ ꯎꯔꯤꯕ ꯎꯔꯤꯔꯩ ꯑꯃꯗꯤ ꯋꯥꯡꯊꯣꯏꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯏꯕꯨꯡ ꯅꯆꯟꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯅꯨꯔꯥꯕꯤ ꯁꯥꯗꯣꯏꯁꯦ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯁꯣꯏꯔꯗꯤ ꯀꯝꯗꯧꯅꯤ ꯏꯕꯨꯡ ꯏꯆꯟ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯅꯁꯥꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯊꯝꯃꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯅꯥꯁꯨ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯇꯞꯅ ꯇꯞꯅ ꯇꯝꯂꯒ ꯍꯩꯔꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯏꯕꯨꯡ ꯅꯆꯟꯗꯤ ꯃꯍꯧꯁꯥꯅ ꯇꯥꯛꯄꯒ ꯍꯩꯒꯟꯕꯗꯤ ꯑꯣꯏꯗꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯆꯟ ꯅꯪ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟꯗꯨꯗ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯏꯕꯨꯡ ꯊꯧꯅꯥ ꯑꯃꯗꯤ ꯂꯥꯛꯏ ꯎꯔꯤꯔꯩ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯁꯪꯒꯣꯏꯗꯨꯗ ꯊꯦꯛꯅꯨꯕꯤꯒꯤ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯒꯤ ꯑꯋꯥꯏꯈꯨꯝ ꯇꯝꯕ ꯍꯧꯔꯛꯂꯦ ꯋꯥꯡꯊꯣꯏꯕꯅ ꯍꯣ ꯅꯣꯡꯃꯥꯏ ꯏꯆꯟ ꯌꯦꯟꯄꯤ ꯅꯨꯡꯅꯥꯡ ꯍꯧꯀꯅꯣ ꯇꯤꯂꯥꯡ ꯅꯈꯣꯏ ꯁꯣꯛꯄꯤꯀꯅꯣ ꯑꯩꯒꯤ ꯂꯝꯒꯤ ꯂꯝꯁꯥꯡ ꯂꯥꯛꯄꯤꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯃꯄꯨꯛꯁꯦ ꯌꯥꯝꯅ ꯂꯥꯝꯕ ꯑꯣꯏꯈ꯭ꯔꯦ ꯆꯌꯣꯝ ꯌꯥꯎꯄꯤꯕ꯭ꯔꯥ ꯈꯔ ꯈꯖꯤꯛꯇꯪ ꯆꯥꯁꯤꯕ ꯏꯆꯟ ꯎꯔꯤꯔꯩꯅ ꯄꯥꯎꯈꯨꯝꯃꯤ ꯍꯣ ꯏꯕꯨꯡ ꯅꯆꯜꯂꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯕ ꯁꯥꯕꯤꯌꯣ ꯍꯣ ꯅꯣꯡꯃꯥꯏ ꯏꯆꯟ ꯆꯌꯣꯝꯁꯤ ꯆꯥꯄꯤꯕꯗ ꯑꯩꯒꯤ ꯃꯊꯕꯥꯛꯁꯦ ꯌꯥꯝꯅ ꯐꯨꯟꯕꯤꯈ꯭ꯔꯦ ꯌꯨꯈꯣꯝ ꯌꯥꯎꯔꯛꯄꯗꯤ ꯈꯔ ꯈꯖꯤꯛ ꯊꯛꯄꯤꯕ ꯑꯣꯏꯁꯦ ꯍꯣ ꯏꯕꯨꯡ
ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯗꯦ꯫ ꯑꯣ ꯏꯆꯟ, ꯅꯣꯡꯃꯥꯏ ꯅꯨꯔꯥꯕꯤ, ꯑꯩꯁꯦ ꯁꯤꯄꯤ ꯑꯣꯏꯒ ꯇꯧꯔꯦ, ꯈꯔ ꯈꯖꯤꯛ ꯄꯤꯕꯤꯌꯣ꯫ ꯊꯦꯛꯅꯨꯕꯤꯅ ꯎꯔꯤꯔꯩ, ꯌꯨꯗꯨ ꯄꯥꯏꯗꯨꯅ ꯆꯦꯜꯂꯨ, ꯇꯨꯝꯕꯥ ꯍꯥꯞꯄꯗꯣ ꯃꯇꯥꯡꯗꯨꯗ ꯇꯥꯡꯈꯨꯜ ꯁꯥꯕ ꯋꯥꯡꯊꯣꯏꯕꯒꯤ ꯈꯨꯠꯇ ꯇꯥꯗꯅꯕ ꯌꯨ ꯏꯈꯧ ꯂꯥꯡꯕ ꯇꯥꯡꯈꯨꯜꯅꯤ꯫ ꯅꯨꯔꯥꯕꯤ ꯁꯥꯕꯤ ꯅꯪꯅ ꯅꯥꯊꯩꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨ, ꯆꯦꯟꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯥꯟꯗ ꯇꯥꯟꯅꯕꯗꯧꯅ ꯆꯦꯜꯂꯨ, ꯇꯧꯕꯇꯕꯨ ꯌꯨꯗꯤ ꯃꯨꯜꯂꯒ ꯊꯛꯍꯜꯂꯨ꯫ ꯎꯔꯤꯔꯩꯅ ꯍꯣꯏ ꯏꯃꯥ, ꯅꯆꯥꯅ ꯌꯨ ꯍꯥꯞꯄ ꯈꯔꯨꯡ ꯃꯆꯥꯁꯦ ꯄꯥꯏꯗꯨꯅ ꯆꯦꯟꯖꯒꯤ꯫ ꯍꯣꯏ ꯆꯦꯜꯂꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯜꯂꯤ ꯎꯔꯤꯔꯩ ꯌꯨ ꯑꯗꯨ ꯂꯥꯛꯅꯕꯣꯏ ꯇꯥꯡꯈꯨꯜꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯖꯒꯣꯏꯁꯨ ꯁꯥꯏ꯫ ꯎꯔꯤꯔꯩ ꯖꯒꯣꯏ ꯁꯥꯕ ꯍꯩꯔꯛꯂꯦ, ꯇꯥꯟ ꯃꯦꯟ ꯆꯥꯔꯦ, ꯈꯣꯡꯊꯥꯡ ꯈꯨꯠꯁꯥ ꯃꯥꯟꯅꯔꯦ, ꯌꯦꯡꯕꯒꯤ ꯅꯤꯡꯊꯤꯖꯕ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯐꯖꯕꯗ꯫ ꯊꯦꯛꯅꯨꯕꯤꯅ ꯋꯥꯡꯇꯨꯏ ꯂꯨꯏꯅꯥꯏ ꯂꯨꯈꯦꯡ, ꯂꯨꯅꯥꯏ ꯁꯣꯡ ꯁꯣꯡ, ꯂꯨꯈꯣꯡ ꯃꯥꯏ ꯂꯧ ꯍꯩ, ꯁꯣꯔꯥꯔꯦꯟ ꯃꯈꯧꯅꯤꯔꯥ ꯖꯧ ꯖꯥꯡꯊꯦ, ꯌꯥꯡꯊꯣ ꯌꯥꯡꯊꯣ, ꯖꯥꯡꯊꯣ ꯖꯥꯡꯊꯣ, ꯌꯥꯡꯊꯣ ꯌꯥꯡꯊꯣ꯫ ꯑꯁꯨꯝ ꯇꯧꯅ ꯌꯨꯒꯤ ꯃꯇꯥꯡꯁꯤꯃ ꯍꯩꯔꯦ ꯎꯔꯤꯔꯩ ꯋꯥꯡꯊꯣꯏꯕꯅ ꯇꯥꯛꯄꯤꯕꯗꯒꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣꯃ ꯆꯪꯅ ꯇꯝꯂꯛꯄꯅ ꯑꯗꯨꯝ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯅꯣꯞꯇ꯭ꯔꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯇꯝꯅ ꯄꯨꯔꯛꯄ ꯏꯆꯦꯜꯗ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯆꯤꯡꯃꯥꯡꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯃꯥꯒꯤ ꯍꯔꯥꯎ ꯁꯛꯆꯦꯟ ꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯎ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟ, ꯑꯋꯥꯡ ꯄꯥꯈꯪ ꯌꯣꯏꯔꯦꯟꯕ, ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯑꯃꯗꯤ ꯍꯥꯎꯔꯣꯛ ꯀꯣꯟꯊꯧ ꯅꯤꯡꯉꯣꯜ ꯍꯨꯏꯃꯨ ꯂꯩꯃ ꯇꯝꯐꯥ ꯅꯥꯍꯣꯏꯅꯨ ꯑꯅꯤꯒꯤ ꯃꯄꯥꯔꯤ꯫ ꯎꯔꯤꯔꯩꯁꯨ ꯃꯃꯥ ꯒꯨꯔꯨ ꯊꯦꯛꯅꯨꯕꯤꯒꯤ ꯇꯨꯡ ꯏꯜꯂꯦ꯫ ꯎꯔꯤꯔꯩ ꯖꯒꯣꯏ ꯁꯥꯕꯗ ꯁꯥꯊꯦꯛ ꯆꯨꯝꯂꯦ, ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯈꯣꯟꯖꯦꯜꯒ ꯐꯖꯕꯒ ꯍꯧꯖꯤꯛꯇꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯜꯂꯦ꯫ ꯍꯟꯗꯛ ꯏꯕꯨꯙꯧ ꯃꯥꯒꯤ ꯍꯔꯥꯎꯕꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯅꯨꯔꯥꯕꯤ ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯄꯣꯟꯆꯦꯟꯕꯤ ꯀꯧꯏ ꯃꯥꯏꯕꯤꯗꯨ ꯃꯅꯥꯟ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯄꯣꯟꯆꯦꯟꯕꯤꯁꯨ ꯀꯪꯂꯩ ꯍꯔꯥꯎꯕ ꯎꯃꯪ ꯂꯥꯏꯕꯨꯡ ꯈꯨꯗꯤꯡꯗ ꯅꯨꯔꯥꯕꯤ ꯁꯥꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯆꯤꯟ ꯇꯨꯝꯂꯤꯕꯅꯤ꯫ ꯃꯥꯕꯨ ꯅꯝꯊꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯏꯕꯨꯙꯧ ꯍꯔꯥꯎꯕꯁꯤꯗ ꯌꯥꯎꯔꯤ꯫ ꯃꯥꯒꯤ ꯈꯧꯄꯨꯅꯥꯏ ꯑꯃꯅ ꯍꯦꯛ ꯄꯥꯎ ꯑꯁꯤ ꯇꯝꯂꯛꯄꯅꯤ꯫ ꯁꯣꯔꯣ ꯍꯥꯏꯕꯤ ꯃꯥꯏꯕꯤꯗꯨꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯟꯐꯝꯗꯨꯗ ꯁꯣꯔꯣ ꯑꯃꯗꯤ ꯄꯣꯟꯆꯦꯟꯕꯤ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯅꯪ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯂꯥꯏꯔꯣꯏ ꯍꯌꯦꯡꯇ ꯉꯥꯏꯔꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯁꯦ ꯆꯨꯝꯂꯕꯅꯤ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯁꯥꯎꯔꯒ ꯀꯥꯟꯅꯔꯣꯏꯌꯦ, ꯃꯤꯅ ꯍꯥꯟꯈ꯭ꯔꯦ꯫ ꯊꯦꯛꯅꯨꯕꯤ ꯑꯃꯗꯤ ꯊꯦꯝꯕꯅ ꯐꯩꯒꯥꯛ ꯐꯩ ꯂꯦꯞꯈ꯭ꯔꯦ꯫ ꯅꯍꯥꯟꯒꯩ ꯏꯕꯨꯡ ꯋꯥꯡꯊꯣꯏꯕꯒ ꯏꯇꯥ ꯏꯕꯦꯝꯃꯒ ꯄꯥꯔꯝꯕꯗꯣ ꯍꯟꯇꯛ ꯆꯍꯤꯗꯒꯤꯗꯤ ꯌꯥꯔꯔꯣꯏꯗꯣ꯫ ꯈꯔꯒ ꯁꯥꯎꯅꯤꯡꯉꯒ ꯂꯩꯔꯤꯉꯩꯁꯤꯗꯕ ꯑꯔꯦꯝꯕꯗ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯃꯊꯣꯡ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯁꯣꯔꯣ꯫ ꯃꯥꯒꯨꯝꯕꯤ ꯂꯩꯅꯥꯎ ꯃꯥꯅ ꯑꯩꯒꯤ ꯆꯥꯛꯂꯨꯛꯇꯒ ꯈꯨꯖꯥꯏꯒ ꯊꯥꯡꯖꯤꯜꯂꯛꯑꯗꯅ ꯃꯤ ꯃꯁꯛ ꯈꯪꯗꯕ꯫ ꯐꯩ, ꯈꯪꯅꯦꯕ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯃꯃꯤꯠ ꯊꯤꯟꯅ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯍꯣ ꯀꯥꯟꯅꯔꯣꯏꯌꯦ, ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯁꯣꯔꯣꯒꯤ ꯋꯥꯍꯩꯗꯨꯗ ꯄꯣꯟꯆꯦꯟꯕꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯍꯦꯟꯅ ꯃꯩ ꯍꯧꯏ, ꯃꯩꯆꯥꯛ ꯍꯦꯜꯂꯤ, ꯃꯩꯆꯥꯛ ꯍꯥꯞꯄ ꯑꯣꯏꯅꯁꯨ ꯊꯣꯛꯏ꯫ ꯄꯣꯟꯆꯦꯟꯕꯤꯅ ꯌꯦꯡꯕ ꯇꯥꯔꯦ, ꯃꯤꯁꯤꯡꯁꯦ ꯑꯩꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕꯣꯏꯔꯦ꯫ ꯀꯗꯥꯏ ꯐꯥꯎꯕ ꯅꯝꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯀꯔꯤꯒꯤꯁꯨ ꯉꯝꯂꯣꯏ ꯑꯩꯅ? ꯋꯥꯡꯊꯣꯏꯕ ꯑꯃꯗꯤ ꯊꯦꯛꯅꯨꯕꯤ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯕꯨ ꯅꯝꯊꯅꯕ ꯁꯤꯟꯕ ꯂꯥꯜꯂꯣꯡꯅꯤ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯁꯣꯔꯣꯅ ꯈꯪꯂꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯤꯌꯣ, ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨ, ꯏꯀꯥꯏꯕ ꯄꯤꯌꯣ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ? ꯄꯣꯟꯆꯦꯟꯕꯤꯅ ꯈꯪꯅꯤ, ꯈꯣꯟꯖꯦꯜ ꯐꯖꯕꯤꯁꯤꯒꯤ ꯈꯣꯟꯖꯦꯜ ꯍꯥꯠꯀꯦ, ꯃꯥꯗ ꯅꯠꯇꯅ ꯋꯥꯡꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯨ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯁꯣꯔꯣꯅ ꯏꯟꯁꯤꯟꯕꯗ ꯂꯧꯈ꯭ꯔꯦ꯫ ꯃꯥꯅ ꯇꯝꯂꯛꯄ ꯄꯥꯎꯁꯤꯅꯅꯤ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯈꯤꯕꯁꯨ꯫ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ, ꯃꯍꯥꯛ ꯅꯨꯔꯥꯕꯤ ꯁꯥꯕ ꯐꯪꯂꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯃꯥ ꯃꯁꯥꯃꯛ ꯁꯥꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯇꯩꯁꯤꯁꯨ ꯁꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯄꯣꯟꯆꯦꯟꯕꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯔꯥꯕꯤ ꯁꯥꯗꯧꯕꯤ ꯎꯔꯤꯔꯩꯒꯤ ꯈꯣꯟꯖꯦꯜ ꯍꯥꯠꯂꯒꯦ ꯍꯥꯏꯕ
ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯄꯣꯟꯆꯤꯟꯕꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯗꯣ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯃꯝꯕ ꯑꯍꯤꯡ ꯊꯣꯏꯅ ꯅꯥꯆꯨꯡꯗꯅ ꯈꯣꯡꯅꯥꯡ ꯍꯧꯕ ꯃꯈꯣꯡ ꯑꯃꯗ ꯐꯣꯏꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝ ꯑꯃꯗ ꯂꯥꯛꯑꯦ꯫ ꯈꯣꯡꯅꯥꯡ ꯃꯄꯥꯗꯨ ꯌꯧꯕꯒ ꯀꯣꯛꯇ ꯀꯣꯛꯁꯦꯠꯅꯔꯒ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯛꯏ꯫ ꯌꯥꯝ ꯍꯩꯅꯗꯅ ꯁꯥꯏ꯫ ꯃꯥꯒꯤ ꯖꯒꯣꯏ ꯈꯨꯠꯊꯦꯛꯇꯣ ꯀꯦꯅ ꯅꯧꯅ ꯁꯥꯕꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯒꯤ ꯈꯨꯐꯣꯡꯊꯣꯛ ꯑꯃ ꯁꯥꯔꯤꯕ ꯖꯒꯣꯏ ꯈꯨꯠꯊꯦꯛꯇꯨꯗ ꯏꯐꯛ ꯐꯛꯆꯤꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯈꯣꯡ ꯑꯅꯤꯗꯨꯁꯨ ꯆꯤꯡꯁꯤꯟꯕ ꯃꯈꯩ, ꯑꯗꯨꯒ ꯃꯊꯟꯇ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯁꯤꯇ ꯁꯤꯇ ꯅꯣꯛꯏ꯫ ꯅꯣꯛꯏꯕꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯅꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯣꯛꯈꯩ ꯅꯣꯛꯂꯒ ꯑꯃꯨꯛ ꯁꯤꯇ ꯁꯤꯇ ꯀꯞꯂꯛꯏ꯫ ꯀꯞꯈꯩ ꯀꯞꯂꯒ ꯖꯒꯣꯏꯗꯨ ꯁꯥꯔꯝꯕꯗꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯊꯔꯒ ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯑꯉꯥꯎꯕꯤꯒꯨꯝ ꯃꯆꯤꯡ ꯃꯁꯣꯟ ꯐꯨꯗꯣꯛꯇꯨꯅ ꯐꯣꯏꯔꯝꯃꯤ꯫ ꯂꯩꯖꯕꯤ ꯃꯁꯤꯡ ꯃꯁꯣꯜ ꯅꯥꯏ꯫ ꯃꯀꯣꯛ ꯃꯔꯨꯗꯣ ꯑꯃꯨꯛ ꯄꯥꯏ, ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥ, ꯍꯦꯛ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯤꯗꯨꯝ ꯃꯥꯜꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯈꯣꯡꯅꯥꯡ ꯃꯁꯥꯗꯨꯗꯒꯤ ꯂꯥꯏꯃꯨ ꯑꯅꯤꯈꯛ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯑꯦ꯫ ꯂꯥꯏꯃꯨ ꯑꯅꯤꯗꯨꯁꯨ ꯍꯣꯠꯆꯤꯜꯂꯛꯂꯒ ꯃꯁꯥ ꯁꯥꯒꯟ ꯑꯃꯃꯝꯗꯨ ꯄꯥꯏ ꯄꯣꯟꯆꯤꯟꯕꯤꯒꯤ꯫ ꯍꯦꯛ ꯄꯥꯏꯕꯒ ꯃꯥꯂꯦꯝ ꯂꯩꯗꯒꯤ ꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯇꯥꯗꯅ ꯊꯥꯡꯒꯠꯂꯦ, ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯐꯤ ꯐꯧꯕꯒꯨꯝ꯫ ꯃꯁꯥꯗꯣ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯐꯔꯥꯛ ꯐꯔꯥꯛ ꯇꯥꯕꯒꯨꯝ ꯃꯥꯂꯪ ꯌꯥꯏꯗ ꯂꯪ ꯇꯤꯡꯕꯒꯨꯝ ꯇꯤꯡꯂꯦ꯫ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛ ꯇꯥꯗꯦ, ꯑꯗꯨꯝ ꯏꯇꯤꯡ ꯇꯤꯡꯅ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯎꯅꯥꯅ ꯀꯦꯜꯂꯝꯗꯥꯏꯒꯤꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦ꯫ ꯃꯁꯥꯗꯣ ꯆꯞꯇꯤꯡ ꯇꯤꯡꯗꯨꯅ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯕ ꯃꯥꯜꯂꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯛꯏ ꯄꯣꯟꯆꯤꯟꯕꯤ꯫ ꯂꯥꯏꯃꯨ ꯑꯅꯤꯗꯨꯅ ꯃꯁꯥ ꯁꯥꯒꯟ ꯅꯥꯝꯃ ꯅꯥꯝꯃꯗꯣ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯤ, "ꯋꯥꯔꯨꯅꯨꯗ ꯏꯆꯥꯁꯤꯗꯤ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯒꯅꯤ? ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯏꯃꯥꯅ ꯍꯣꯠꯅꯒꯅꯤ꯫ ꯁꯥꯃꯨ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ꯫ ꯄꯥꯈꯠꯀꯅꯨ ꯏꯆꯥꯁꯤꯗꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯩ ꯁꯛꯂꯛꯏ꯫ ꯍꯩꯔꯥꯡꯒꯣꯏ ꯍꯦ ꯏꯃꯥꯅ ꯏꯆꯥꯅ ꯆꯤꯟꯗꯝꯅꯕ, ꯊꯩꯕꯣꯡ ꯆꯔꯣꯡꯁꯨ ꯍꯦꯛꯂꯛꯂꯦ, ꯊꯕꯨꯡ ꯇꯣꯟꯗ ꯅꯥꯎꯊꯦꯝꯒꯦ, ꯀꯔꯤꯒꯤ ꯋꯥꯅꯤ ꯏꯆꯥꯅ ꯀꯞꯀꯅꯨ ꯏꯃꯣ, ꯏꯆꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯒ ꯅꯃꯥꯏꯒꯤ ꯊꯃꯣꯏ ꯀꯥꯏꯒꯦ ꯇꯧꯏ꯫ ꯑꯁꯨꯝꯅ ꯁꯛꯇꯤ ꯎꯗꯕ ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯕꯤꯗꯨꯅ ꯅꯥꯎꯊꯦꯝ ꯏꯁꯩ ꯁꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯥꯎꯊꯦꯝ ꯏꯁꯩꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯇꯞꯅ ꯇꯞꯅ ꯐꯥꯊꯩ꯫ ꯇꯧꯕꯇꯕꯨ ꯑꯍꯥꯡꯕ ꯃꯥꯂꯪꯌꯥꯏꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯔꯛꯁꯤꯗ ꯑꯃꯥꯏꯕ ꯑꯃꯗꯤ ꯄꯦꯅꯥꯒꯤ ꯇꯣꯞꯅ ꯂꯩꯔꯤꯕ ꯁꯪꯂꯦꯟꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯕ ꯋꯥꯡꯊꯣꯏꯕꯗꯣ ꯃꯪ ꯑꯃ ꯃꯪꯂꯤ꯫ ꯃꯪꯗꯨꯗ ꯏꯔꯩꯃ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯋꯥꯒꯩ ꯍꯤ ꯑꯃ ꯍꯣꯟꯗꯨꯅ ꯂꯥꯛꯏ꯫ ꯋꯥꯒꯩ ꯍꯤꯗꯨꯗ ꯈꯨꯠꯇ ꯅꯧ ꯑꯃ ꯄꯥꯏ꯫ ꯑꯃꯔꯣꯝꯗ ꯃꯪꯗꯨꯗ ꯋꯥꯡꯊꯣꯏꯕ ꯇꯨꯔꯦꯜ ꯍꯤꯗꯦꯟ ꯃꯇꯥ ꯑꯐꯕ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯏꯔꯩꯃ ꯏꯃꯥꯅ ꯋꯥꯒꯩ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯂꯥꯏꯖ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯝꯃꯤ꯫ ꯏꯔꯩꯃ ꯏꯃꯥꯅ, "ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯄꯥꯔꯤ, ꯍꯤꯗꯦꯟ ꯃꯇꯥ ꯐꯕꯗ ꯐꯝꯂꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯏꯄꯥꯔꯤ? ꯅꯃꯨ ꯇꯥꯏꯕꯪ ꯈꯨꯠꯄꯨ ꯆꯪꯉꯛꯇꯣꯔꯦ ꯄꯥꯔꯤ꯫ ꯄꯥꯔꯤ ꯃꯗꯣ ꯃꯥꯟꯕ, ꯅꯪꯕꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ? ꯍꯧꯖꯤꯛꯃꯛ ꯈꯌꯣꯝ ꯂꯥꯛꯎ ꯂꯥꯏꯖ ꯏꯄꯥꯛ ꯏꯔꯦꯟꯁꯤꯗ꯫ ꯀꯔꯤꯒꯨꯝꯕ ꯄꯂꯦꯝꯅ ꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯈꯌꯣꯝꯃꯛꯇꯕꯨ ꯄꯤꯔꯕꯗꯤ ꯄꯥꯔꯤ ꯅꯪꯉꯣꯟꯗ ꯇꯥꯒꯗꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯅꯥꯊꯩꯕꯤꯔꯝꯒꯦ ꯄꯥꯔꯤ꯫ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯁꯦ ꯈꯣꯡꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯣ, ꯀꯣꯔꯧꯅ ꯃꯁꯦꯛ ꯃꯉꯥꯜ ꯂꯦꯟꯗ꯭ꯔꯤꯉꯩ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯗ ꯈꯌꯣꯝꯃꯛꯇꯕꯨ ꯄꯤꯔꯣ ꯂꯥꯎ ꯏꯄꯥꯔꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯃꯃꯥꯏꯗꯨ ꯋꯥꯒꯩ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯨꯝꯗꯨꯅ ꯂꯩꯕ ꯋꯥꯡꯊꯣꯏꯕ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫
ꯃꯍꯥꯛꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯧꯖꯤꯛꯇꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯁꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯈꯌꯣꯝ ꯑꯗꯨ ꯂꯥꯛꯑꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯆꯤꯡꯌꯥꯒꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯄꯣꯟꯆꯦꯟꯕꯤꯗꯤ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯃꯥꯡꯁꯤꯡꯗꯨꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯃꯨꯛ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛꯇ ꯇꯥꯔꯛꯑꯦ, ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯛꯑꯦ꯫ ꯍꯦꯛ ꯐꯝꯊꯕꯒ ꯃꯊꯟꯇ ꯑꯃꯨꯛ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯨꯝ ꯁꯤꯇ ꯁꯤꯇꯅ ꯐꯪꯂꯦ ꯍꯤꯗꯥꯛ꯫ ꯍꯤꯗꯥꯛꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯒꯦ꯫ ꯑꯩꯁꯨ ꯃꯥꯂꯦꯝ ꯂꯩꯈꯥꯏ ꯊꯤꯡꯒꯥꯏ ꯑꯣꯏꯒꯦ ꯈꯪꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟꯗꯨ ꯇꯝꯅ ꯂꯥꯛꯑꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯂꯩꯋꯥ ꯑꯃ ꯁꯤꯟꯅꯔꯝꯂꯦ꯫ ꯂꯩꯋꯥꯁꯤ ꯁꯤꯖꯤꯟꯅꯔꯒ ꯏꯁꯤꯡꯗ ꯁꯣꯜꯂꯒ ꯋꯥꯡꯊꯣꯏꯕ ꯑꯃꯗꯤ ꯎꯔꯤꯔꯩꯗ ꯏꯁꯤꯡ ꯆꯦꯛ ꯄꯤꯊꯛꯄꯒ ꯈꯣꯟꯖꯦꯜꯁꯦ ꯍꯥꯠꯂꯒ ꯅꯤꯡꯏ꯫ ꯑꯍꯤꯡ ꯆꯨꯞꯄ ꯂꯩꯃꯥꯡ ꯈꯨꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯃꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯥꯟꯅꯕ ꯑꯃ ꯐꯪꯂꯦ꯫ ꯀꯥꯟꯅꯕ ꯐꯪꯂꯕ ꯃꯇꯝꯗꯨꯗꯗꯤ ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯁꯪꯂꯦꯟ ꯂꯩꯕꯗꯣꯝꯗ ꯂꯥꯛꯑꯦ꯫ ꯍꯦꯛ ꯂꯥꯛꯄꯒ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩ꯫ ꯏꯁꯤꯡ ꯑꯃꯗ ꯂꯩꯋꯥ ꯐꯠꯇꯕꯗꯣ ꯁꯣꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯇꯣꯉꯥꯟꯅ ꯊꯧꯔꯥꯡꯂꯕ ꯏꯁꯤꯡ ꯆꯐꯨ ꯑꯃꯗ ꯂꯩꯋꯥ ꯁꯣꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯃꯥꯏꯕ ꯑꯌꯥꯝꯕ ꯍꯧꯒꯠꯅꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯦ꯫ ꯃꯁꯥ ꯁꯦꯡꯗꯨꯅ ꯆꯥꯕ ꯌꯥꯕ ꯊꯧꯔꯥꯡ ꯇꯧꯅꯔꯤꯉꯩ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯄꯣꯟꯆꯦꯟꯕꯤ, ꯑꯗꯨꯒ ꯎꯔꯤꯔꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯎꯔꯤꯔꯩꯗ ꯉꯁꯤ ꯑꯌꯨꯛꯁꯤꯃ ꯂꯩꯕꯥꯎ ꯆꯦꯜꯂꯨꯕꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ 22ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫